ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯒꯥꯏ ꯃꯔꯛ ꯑꯗꯨꯗ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯅ ꯏꯟꯅꯔꯤ꯫ ꯇꯥꯏꯕꯪ ꯈꯨꯗꯤꯡꯃꯛꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯊꯧꯅꯥ ꯐꯕ ꯃꯤꯁꯛ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯐꯛꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯝꯂꯕ ꯏꯃꯨꯡ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯕ ꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯇꯨꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗꯅ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯂꯥꯏꯖ ꯇꯨꯔꯦꯜꯒꯨꯝꯅ ꯆꯦꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯅꯤꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯏꯆꯝ ꯆꯝꯖꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯋꯥꯏ ꯊꯥꯔꯤ꯫ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯟꯗꯕ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯄꯒꯤ ꯂꯃꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅ ꯁꯣꯏꯗꯅ ꯈꯨꯝꯂꯛꯈꯤꯒꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯁꯖꯤꯛ ꯊꯕꯥꯅ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤ꯫ ꯃꯇꯝꯗꯣ ꯑꯗꯨꯃꯛ ꯃꯝꯂꯤ꯫ ꯃꯝꯂꯕ ꯃꯔꯛ ꯑꯗꯨꯗ ꯆꯍꯤ 15ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯃꯣꯡꯌꯥꯝꯕꯗꯨ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯡꯒꯥꯏ ꯆꯩꯒꯥꯏ ꯃꯔꯛ ꯑꯗꯨꯗ ꯅꯦꯠꯇꯨꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯑꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯖꯩ꯫ ꯁꯣꯔꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯃꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯀꯌꯥꯅ ꯂꯥꯡꯒꯣꯏ ꯆꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯃꯈꯛꯇ ꯌꯧꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯕ ꯈꯨꯜꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯕ ꯌꯨꯝ ꯑꯃꯁꯨ ꯂꯩ꯫ ꯃꯗꯨ ꯇꯝꯅꯅꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯗꯨꯁꯨ꯫ ꯃꯣꯡꯌꯥꯝꯕꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯆꯦꯠꯅ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯀꯣꯛ ꯀꯣꯛ ꯊꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯕꯣꯛ, ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯇꯣꯛꯄꯤꯌꯣ꯫ ꯁꯦ, ꯑꯝꯇ ꯍꯥꯡꯇꯣꯛꯄꯤꯌꯣꯕ"꯫ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯟꯗꯨꯅ 4-5ꯔꯛ ꯀꯧꯔꯕꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯁꯈꯤꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯂꯛꯏ꯫ ꯁꯈꯤ ꯌꯨꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯕꯅꯤ꯫ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯉꯥꯡꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯈꯔ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯅꯪꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ?" ꯃꯣꯡꯌꯥꯝꯕꯅ ꯈꯨꯝꯃꯤ, "ꯏꯃꯥꯕꯣꯛ, ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯨꯁꯤꯟꯕꯤꯌꯨ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤꯌꯦ." ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯁꯈꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯀꯣꯏꯔꯨ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯁꯈꯤꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯃꯣꯡꯌꯥꯝꯕꯗꯨ ꯅꯠꯇꯕ꯭ꯔꯥꯅꯦ?" ꯍꯟꯅ ꯍꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯣꯡꯌꯥꯝꯕꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯈꯨꯝꯂꯛꯏ, "ꯃꯥꯅꯦ ꯏꯃꯥꯕꯣꯛ, ꯑꯩ ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯃꯣꯡꯌꯥꯝꯕꯅꯤ꯫ ꯅꯪꯗꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯍꯥꯏꯌꯨꯅꯦ, ꯅꯌꯨꯝꯗ ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯔꯕꯒꯦ?" ꯃꯣꯡꯌꯥꯝꯕꯗꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯤ꯫ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯂꯩꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯤ꯫ ꯃꯦꯂꯩꯅ ꯍꯥꯏꯔꯛꯏ, "ꯏꯄ꯭ꯋꯥꯁꯦ, ꯃꯁꯥꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯏꯁꯤꯡ ꯈꯖꯤꯛꯇ ꯍꯥꯟꯅ ꯄꯤꯊꯛꯈꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯂꯧꯔꯗꯨꯅ ꯏꯁꯤꯡ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯣꯡꯌꯥꯝꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯂꯕꯗ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯇꯥꯔꯝꯃꯤ꯫ ꯁꯈꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯌꯨꯝꯗꯒꯤ ꯅꯃꯥꯅ ꯇꯥꯟꯊꯣꯛꯂꯛꯂꯤꯕ꯭ꯔꯥ ꯅꯪꯒꯤꯁꯤꯕꯣ? ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯀꯤꯗꯕ꯭ꯔꯅꯦ ꯅꯪꯕꯣ? ꯅꯪꯕꯨ ꯀꯅꯥꯒ ꯂꯥꯛꯀꯦ?" ꯃꯣꯡꯌꯥꯝꯕꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ "ꯑꯍꯤꯡꯒꯤ ꯊꯦꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯣ ꯑꯩꯅ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯕꯗ ꯑꯩꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯅꯈꯥ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨꯕꯨ ꯅꯝꯈꯥꯏꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯛꯈꯤ꯫ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯃꯈꯣꯏꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯍꯥꯠꯅꯕ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ꯫ ꯑꯩꯍꯥꯛ ꯏꯊꯟꯇ ꯊꯋꯥꯏ ꯍꯤꯡꯂꯕꯗꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯤ." ꯃꯣꯡꯌꯥꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯁꯈꯤꯅ ꯉꯛꯅ, "ꯀꯔꯤ, ꯀꯕꯣꯛꯂꯩꯒ ꯈꯣꯝꯕꯒꯗꯣ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯦ ꯍꯥꯏꯕ? ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ? ꯑꯩꯕꯨ
ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ? ꯏꯃꯥꯕꯣ, ꯑꯩ ꯌꯨꯝꯗ ꯍꯟꯕꯗꯤ ꯌꯥꯝ ꯀꯤꯔꯤ. ꯃꯈꯣꯏꯅ ꯑꯩꯕꯨ ꯎꯔꯕꯗꯤ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ. ꯑꯩ ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯕꯣꯛꯀꯤ ꯌꯨꯝꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯖꯒꯦ. ꯃꯁꯤꯃꯇꯪꯗꯤ ꯌꯥꯕꯤꯌꯨ. ꯍꯣꯏ ꯍꯣꯏ, ꯏꯃꯥꯕꯣꯛꯀꯤ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ. ꯑꯗꯣ ꯏꯃꯥꯕꯣꯛ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯪꯒꯦ. ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯪ ꯈꯪꯍꯧꯕ꯭ꯔꯥ? ꯅꯪꯕꯨ ꯃꯁꯛ ꯎꯍꯧꯕ꯭ꯔꯣ? ꯏꯃꯥꯕꯣ, ꯑꯃꯝꯕ ꯃꯔꯛ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯁꯛ ꯑꯗꯨꯗꯤ ꯑꯝꯇ ꯎꯍꯧꯗꯦ. ꯑꯗꯨꯕꯨ ꯑꯩꯅ ꯆꯤꯡꯅꯕ ꯃꯤꯁꯛꯇꯤ ꯂꯩ. ꯍꯥꯏꯌꯨ, ꯏꯆꯥꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯨ. ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯕꯅꯤ, ꯅꯤꯡꯊꯧ ꯈꯦꯂꯦꯟꯗ꯭ꯔ. ꯍꯥ, ꯅꯤꯡꯊꯧ ꯈꯦꯂꯦꯟꯗ꯭ꯔꯕꯨ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗ꯭ꯔꯗ ꯆꯤꯡꯅꯔꯤꯕꯅꯣ ꯍꯥꯏꯌꯨꯅꯦ. ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯃꯍꯥꯛ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯈꯤ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ. ꯑꯩꯅ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯨꯕꯗ ꯃꯍꯥꯛꯇꯣ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯟꯈꯤ. ꯃꯗꯨꯒꯤ ꯃꯤꯐꯠꯇ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯅꯥꯎꯕꯨ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯃꯔꯝꯆꯠ ꯐꯠꯇꯕ, ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠꯄ ꯅꯤꯡꯊꯧꯅꯤ. ꯐꯔꯦ, ꯌꯨꯝꯁꯤꯗ ꯅꯍꯥꯛ ꯂꯩꯔꯣꯀꯣ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ. ꯑꯌꯨꯛ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯏꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ. ꯄꯥꯎ ꯑꯗꯨ ꯁꯈꯤꯅ ꯇꯥꯔꯝꯃꯤ. ꯃꯌꯨꯝꯗ ꯊꯨꯅ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯃꯣꯡꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯣꯡꯌꯥꯝꯕ, ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯅꯦ ꯍꯧꯖꯤꯛꯁꯦ ꯈꯨꯡꯒꯪꯁꯤꯡꯗ ꯂꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯍꯧꯔꯤ. ꯃꯈꯣꯏꯅ ꯊꯤꯔꯤꯕꯗꯣ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯅꯪ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯈꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯀꯧꯔꯝꯃꯤ. ꯌꯨꯝꯁꯤꯗ ꯃꯤ ꯂꯩꯔꯕꯗꯤ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ. ꯁꯈꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ. ꯏꯕꯨꯡꯉꯣ, ꯀꯔꯤ ꯂꯩꯔꯕꯒꯦ? ꯏꯅꯦ, ꯌꯨꯝꯁꯤꯗ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯩꯕ꯭ꯔꯥ? ꯁꯈꯤꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯈꯨꯝꯂꯝꯃꯤ. ꯂꯩꯇꯦꯗ, ꯑꯩꯒꯤꯗꯤ ꯅꯨꯄಾ ꯐꯥꯎ ꯑꯃꯠꯇ ꯌꯥꯎꯖꯗꯦ. ꯑꯁꯦꯡꯕꯗꯤ ꯍꯥꯏꯌꯨꯗ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯆꯪꯗꯨꯅ ꯊꯤꯕ ꯃꯇꯝꯗ ꯂꯩꯔꯝꯂꯗꯤꯅꯦ, ꯅꯪꯅ ꯆꯤꯟꯊꯤꯕꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ. ꯌꯨꯝꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ. ꯐꯔꯦ ꯑꯗꯨꯗꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯁꯈꯤ ꯃꯊꯃꯣꯏ ꯑꯗꯨ ꯄꯥꯈꯠꯄ ꯑꯃꯁꯨ ꯐꯥꯎꯔꯤ. ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯣꯡꯌꯥꯝꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯣꯡꯌꯥꯝꯕ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ. ꯅꯪ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯇꯨꯅ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯣ. ꯍꯌꯦꯡ ꯀꯣꯟꯅ ꯅꯪꯅ ꯅꯄꯥꯡꯒꯜ ꯆꯥꯎꯔꯕ ꯃꯇꯝꯗ ꯅꯃꯥ ꯅꯄꯥ ꯑꯅꯤꯕꯨ ꯍꯥꯠꯄꯒꯤ ꯂꯃꯟꯗꯣ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯊꯛꯇ ꯈꯨꯝꯂꯛꯎ. ꯍꯣꯔꯦꯟꯒꯤ ꯑꯃꯝꯕ ꯑꯍꯤꯡꯗ ꯑꯩꯅ ꯅꯪꯕꯨ ꯊꯤꯟꯗꯣꯛꯄꯤꯒꯦ. ꯃꯣꯡꯌꯥꯝꯕ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯖꯗ꯭ꯔꯦ. ꯄꯤꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨꯗꯤ ꯍꯤꯡꯅꯤꯡꯕ ꯀꯧꯕꯅꯤꯅ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯕꯨ ꯈꯨꯝꯅꯤꯡꯕꯅ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ. ꯃꯍꯥꯛ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯕ ꯇꯥꯔꯤ. ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯈꯤꯅ ꯃꯣꯡꯌꯥꯝꯕꯕꯨ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯄꯟꯈꯩ ꯇꯝꯅ ꯊꯤꯟꯕꯤꯔꯝꯃꯤ. ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ. ꯃꯣꯡꯌꯥꯝꯕ, ꯃꯐꯝ ꯑꯁꯤꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯉꯝꯈꯩꯅꯤ. ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯅꯤ. ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯣꯅꯨ ꯇꯝꯄꯥꯛ ꯍꯥꯏꯅ ꯀꯧꯕꯅꯤ. ꯃꯐꯝ ꯑꯁꯤꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕꯅꯤ. ꯑꯆꯨꯝꯕ ꯆꯠꯄ ꯅꯤꯡꯊꯧꯅꯤ. ꯅꯪꯅꯅꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯨꯔꯣ. ꯍꯌꯦꯡ ꯅꯪꯅ ꯅꯄꯥꯡꯒꯜ ꯆꯥꯎꯔꯕ ꯀꯥꯟꯗ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯑꯣ. ꯅꯃꯥꯕꯣꯛꯅꯁꯨ ꯅꯪ ꯍꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ. ꯃꯥꯕꯣꯛ, ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯃꯜꯂꯕ ꯌꯨꯝꯗꯣ ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ. ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯐꯥꯎ ꯌꯨꯝꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯟꯕꯤꯔꯝꯃꯣ. ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ. ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯖꯒꯦꯀꯣ. ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯂꯒ ꯃꯔꯥꯝ ꯂꯝꯈꯥꯏ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯃꯣꯡꯌꯥꯝꯕꯁꯨ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ. ꯁꯈꯤ ꯄꯤꯛꯂꯤꯕ ꯃꯥꯒꯤꯗꯃꯛ ꯊꯋꯥꯏꯗꯣ ꯋꯥꯗꯕꯗꯤ ꯉꯝꯗꯦ. ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ. ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯖꯕ ꯑꯁꯤꯇ ꯃꯉꯥꯏꯔꯦ. ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ. ꯅꯤꯡꯊꯧ ꯈꯦꯂꯦꯟꯗ꯭ꯔꯅ ꯁꯅꯥ ꯐꯝꯕꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ. ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯃ ꯂꯩꯕꯗꯣ ꯃꯍꯥꯛꯄꯨ ꯊꯤꯕ ꯐꯪꯗ꯭ꯔꯕ? ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ? ꯃꯥꯕꯨ ꯍꯤꯡꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯈꯛ ꯆꯨꯝꯂꯣꯏ. ꯅꯍꯥꯟꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ
mahakka thengnarꯤꯉꯩ matam aduda mahakpu halamlabadi ngasi aina wariba pumbase waramloiko adubu phari pumnamak ase haukhre hojik mahakpudi phangnanaba thidaba yade mahaknadi aronba wafam ase loina su khanglamgani tanja aduda manai nupa ama changlaktuna khurummi ningthawna manai nupa aduda yengduna hairei kari paule angang adugi khongul liba phanglabra nanai ekhoi mayamna phanakanadi thijabane adubu phangbu ko bulaitre mahakdo lepak asigi manungdadi leramgani haiba thajatre yumthangnuba lepakta soidana chelamlagani luri base madudani karamna yumthangnaba lepakta chattuna thirugani angang ama henjilakpra haiduna hairuba yabasu nate phare yenglasi mahak nongmudi soidana ai na asida lakkani adubu nakhoi mahakpu thibadi khak lepkanu somdana mongyambana umang adu phau phauduna chatlammi mahakna adumna umang adubu phauduna chatpadu uraga thaudok amabu ningsinglai nongmagi numitni khombana magi nupibu yengduna hai ichase nongmugi asum chawrakli aikhoidi umang manung asidagi sa tanduna sa pharaga hingmanido aduna icha nupa asibu chingda puduna sa tanba tambirage masida magi nupi kabok leina khumlai adumnaga tawbiganuko icha se matomtani icha wahanba yaba ponate nangsu aisu phana kalisidi aikhoina adum suduna chasi hai nang aina kalabasu ngasi heyeng mangai thangnaba mikupta aikhoisu ahaloirakani maduda kanana aikhoibu thakpigani mama mapa ama oina ichabu takpi tambigadabani nachadi kadaida lei khomba machanupada onsinduna amuk hanglami ipagi mongyamba nangbu ipagi matung ilaga satanba chatningbrane mongyamba na harauna khomi chaningi aibuso ten gapa thangnangba tambiyo ichana pamlabanina napa aina ngasimak hekta tambigani magi nupida yenglaga amo nupi changalu aduga ne chagyom sem ichaga chingda chatke aina haijariba sa tanbagi mahaisinga se icha nupa asida loina takpige mapagi wafam aduda mongyambadu yamna haraujarami chagyom puduna mapa macha anidu anakpa ching aduda mahai tambiba chatlami chingkhongda ngaihak tambiraba matungda umang manungda sa theiduna ten kapa tamse haiduna machabu pusinduna changlame mapa macha anina chingnung aduda sum changlakpada napi marakta karigumba amana iranglangna taaduna lairibadu mongyambana urami mongyambana mapabu tananaba hairei baba napi maraksida kaigumba arangba mataduna lairi amda yengune khombana napi adubu phaktuna yenglubam khombana napi adubu phaktuna yenglubam matamda mani yayoiba khudop ama oirami madubu ubada khombadi angakpasu phaurami chingnung asida kadaidagi mani yayoiba khudopno tafam chadana taramida mongyambana baba sise yam phajai ahoi oirasi yumda purasi ko asong manarak aduda phangba atangma mani yayoiba khudop adubu khombana cheksina hapchinduna mayumda puraklami khombana pau pumba magi nupida loina tamlami wafam adubu tabada kabok leidi mipaiba haibada oirami kabok leina hairei asigumba yamna tangbu posak asibu lambi lamkhangda tarami haiduna puraklibadubu karigino mapu kanagino su khangba nate hayeng ningthawna khanglaklabadi aikhoi pumba awafamda taba soiroiko karigi awafamda tagadoribano mase aina khulakpani hoi karigumba mapu asengbaduna yayoiba khudop asibu thirakpa thoklabadi aina amu soiduna pithokhigani numidangi matamni khombagi manglana duda masak khangdaba hanuba nupa ama laklami aduga hanuba aduna mangonda asumna hairami khomba nangna chingdagi khulliba mani yayoiba khudopto achamba khudop ama nate layoiraba khudopni lainingba nupa amana mahaki aroiba matam oiraduna mafam aduda thamlamani hojikti madubu nangna khulli nangna khullabanina yayoiba khudop adugi magul adubu mangdanaba numit chuppa ama yumthakta thetuna phauduna tham madu oirabadi nangi imungse yamna nungaiba chaba thakpa wataba haibado soidana oigani hanubadu mangkhirami mikobaduda khombasu makeup thoraklami
ꯑꯩꯅ ꯈꯨꯜꯂꯨꯔꯤꯕ ꯌꯥꯏꯑꯣꯏꯕ ꯈꯨꯗꯣꯞ ꯑꯁꯤꯗꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯣꯏꯔꯕ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ? ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯤꯡꯂꯛ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤꯕ ꯃꯍꯥꯛꯄꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯔꯛꯇ ꯄꯠꯊꯠꯈꯤꯔꯝꯃꯤ꯫ ꯃꯣꯡꯌꯥꯝꯕꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯟ, ꯏꯕꯦꯟꯕꯨ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ?" ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯕꯨꯔꯣ? ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯇꯨ, ꯆꯤꯡ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯄꯤꯛꯇꯛꯅ ꯇꯥꯈ꯭ꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯆꯤꯡ ꯑꯁꯤꯗ ꯐꯩꯖꯥ ꯍꯦꯛꯄ ꯂꯥꯛꯂꯝꯂꯤꯕꯅꯤ." ꯏꯕꯦꯟꯁꯦ ꯌꯦꯡꯕꯗ ꯍꯛꯆꯥꯡꯁꯨ ꯁꯣꯟꯅꯁꯨ ꯎꯔꯦ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯋꯥꯡꯕ ꯆꯤꯡꯗ ꯀꯥꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕꯗꯤ? ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯖꯗꯦ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯁꯣꯜꯂꯕꯁꯨ ꯑꯩꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯛꯇ ꯍꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯊꯕꯛ ꯁꯨꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯁꯨꯗꯤ ꯀꯅꯥꯅꯣ, ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯅꯁꯨ ꯎꯏ꯫ ꯏꯕꯦꯟ, ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯆꯥ ꯑꯃꯅꯤ꯫ ꯑꯩ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗꯣ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯃꯣꯡꯌꯥꯝꯕ ꯍꯥꯏꯅ ꯀꯧꯏ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯊꯣꯏꯅꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯑꯩꯒꯤ ꯏꯁꯨ ꯑꯣꯏꯅ ꯌꯣꯛꯂꯒꯦ꯫ ꯅꯪꯕꯨ ꯌꯥꯅꯤꯡꯕ꯭ꯔꯣ?" ꯋꯥꯐꯝ ꯑꯗꯨꯗ ꯃꯣꯡꯌꯥꯝꯕꯗꯤ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯦꯟꯒꯤ ꯋꯥꯐꯝꯗꯣ ꯅꯁꯨꯑꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯩꯁꯨ ꯏꯕꯦꯟꯒꯤꯗ ꯂꯩꯔꯒꯦ, ꯑꯗꯨꯒ ꯏꯕꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯣꯡꯌꯥꯝꯕꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯣꯡꯌꯥꯝꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯃꯣꯡꯌꯥꯝꯕ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯀꯥꯡꯗꯣꯡ ꯐꯥꯔꯤ꯫ ꯁꯣꯜꯂꯕꯤ ꯃꯕꯦꯟꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯊꯝꯗꯨꯅ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯣꯡꯌꯥꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯁꯛ ꯇꯥꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯃꯗ ꯀꯣꯅꯨ ꯇꯝꯄꯥꯛ ꯍꯥꯏꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕ ꯂꯩꯄꯥꯛ ꯑꯣꯏꯔꯤꯕ ꯈꯦꯕ ꯂꯩꯄꯥꯛ ꯑꯁꯤꯗꯒꯤ ꯂꯥꯟ ꯍꯧꯕꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯈꯦꯕ ꯂꯩꯄꯥꯛ ꯑꯁꯤ ꯃꯣꯡꯌꯥꯝꯕꯒꯤ ꯄꯣꯛꯅꯐꯝ ꯂꯩꯄꯥꯛꯅꯤ꯫ ꯍꯟꯗꯛ ꯍꯧꯔꯛꯀꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗ꯭ꯔ ꯃꯍꯥꯛꯀꯤ ꯊꯧꯋꯤꯟꯁꯤꯟꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯇꯥꯡ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯀꯣꯅꯨ ꯇꯝꯄꯥꯛ ꯑꯁꯤꯗ ꯃꯤꯆꯪ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯀꯣꯅꯨ ꯇꯝꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯆꯂꯥꯝꯕ ꯃꯍꯥꯛꯇꯤ ꯈꯦꯕ ꯂꯩꯄꯥꯛꯇꯒꯤ ꯂꯥꯟ ꯍꯧꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯈ꯭ꯔꯕ ꯈꯦꯕ ꯂꯩꯕꯥꯛꯅꯤ꯫ ꯃꯈꯣꯏꯅ ꯍꯟꯗꯛ ꯍꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯇꯥꯔꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯝꯗꯧꯒꯅꯤ? ꯁꯣꯝꯗꯅ ꯃꯣꯡꯌꯥꯝꯕꯅ ꯃꯍꯥꯛꯀꯤ ꯃꯕꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯟ, ꯍꯟꯗꯛ ꯈꯦꯕ ꯂꯩꯕꯥꯛꯇꯒꯤ ꯍꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯦ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗ꯭ꯔꯒꯤ ꯊꯧꯋꯤꯜꯁꯤꯅꯤ꯫ ꯃꯁꯤꯗ ꯅꯁꯨ ꯑꯣꯏꯅ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯂꯩꯕꯒꯦ? ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯣꯡꯊꯣꯛꯇꯨꯅ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯩꯄꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯄꯥꯝꯃꯤ." ꯊꯣꯏꯅꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯟꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯁꯨꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯒꯤ ꯃꯩꯔꯥ ꯑꯗꯣ ꯆꯨꯈꯠꯄ ꯍꯧꯕ ꯑꯣꯏꯖꯔꯣ꯫ ꯏꯕꯦꯟꯅ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ, ꯃꯁꯦ ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ." ꯊꯣꯏꯅꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯌꯦꯜ ꯑꯃꯈꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯣꯅꯨ ꯇꯝꯄꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯣꯅꯨ ꯆꯤꯡ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯑꯆꯧꯕ ꯊꯧꯗꯨ ꯅꯨꯡꯖꯥꯎ ꯑꯃꯈꯛ ꯂꯩ꯫ ꯃꯁꯤꯒꯤ ꯆꯤꯡꯁꯦ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯍꯥꯛꯇꯛꯇ ꯂꯥꯏꯌꯥꯝꯅ ꯂꯩꯅꯔꯝꯕ ꯆꯤꯡ ꯑꯃꯅꯤ꯫ ꯂꯩꯔꯤꯕ ꯊꯧꯗꯨ ꯅꯨꯡꯖꯥꯎ ꯑꯁꯦ ꯃꯈꯣꯏꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯑꯍꯛꯄ ꯅꯨꯡꯅꯤ ꯃꯁꯤ꯫ ꯑꯆꯧꯕ ꯅꯨꯡ ꯑꯁꯤꯕꯨ ꯏꯁꯨꯅꯅꯦ ꯊꯥꯡꯒꯠꯄ ꯇꯥꯏ꯫ ꯏꯁꯨꯅ ꯅꯨꯡ ꯑꯗꯨꯕꯨ ꯊꯥꯡꯒꯠꯄꯗ ꯌꯦꯛꯅꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯇꯣ ꯀꯤꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈ꯭ꯔꯒꯗꯕꯅꯤ." ꯃꯣꯡꯌꯥꯝꯕꯅ, "ꯏꯕꯦꯟ, ꯂꯥꯏꯒꯤ ꯅꯨꯡ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯝꯅ ꯊꯥꯡꯒꯠꯄ ꯉꯝꯒꯅꯤ? ꯁꯦ ꯏꯕꯦꯟ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯃꯤ ꯑꯃꯅ ꯍꯦꯛꯇ
Machi lengba ngamgadaba nungsu nate. Adubu isu nangse laigi matik chenba mi amagumna taw. Nung adubu nangna numit chupa ama iralo. Nung aduda khutphamsu soidana thoklakani. Khutpham aduda nangna paiduna nung adubu thangkatlabadi soidana thangkatpa ngamgani. Ibenasu nangonda thaujal pibiri ngamba oijaro ko. Mongyambadu mahak mathanta konu chingadu tamna chatlami. Mabena takpirakhiba lairoiraba thaudu nungjaw adubu leibra haina koyeng yenglami. Asum yenglakpana chingkhong waida leite manaba mafam amada achoba nung amakhakna leiribadu urami. Ibena engonda takpirakhiba nungda masida leiribase soidana oirangani. Nung adugi manakta changsinduna laibak katli aduga khurumjai. Mafam aduda nung adubu mabena takpirakhiba mataw adu magtada numit chuppa ama ningjarami. Mahakna adumna laining parei kanna chetlabada thaudu nung adu nakal anida khutpham ani mayek lana thoraklami. Mafam adubu mongyambana phajana khangjinhorami. Mathangi numittani kheba leibaktagi akanba lan ama thangten paiba lanmi mayam amana hauduna changlaklami. Makhoi sing adubu Khelendra ningthaugi machanupa yoimayaina luchinglami. Matam asida mongyambana konungda chattuna ningthau chalambaga unarami. Iningthau ibungo. Iningthaugi mafamda nanai aina karigumba wafam amata hangachagi. Iningthaugi yathangbu phangjarabadi. Nanai aina yumthangnaba leibaktagi haurakliba lan asibu mayoknajagi. Ningthau chalambanasu kari wafamno haina hanglaklabada mongyambana hairami. Nanai aina aigi haukraba punsigi wari matek ama hana lizagi. Masibu hana tabiyo. Asi hairaga mongyambana mahaki mama amadi mapaga punna leiminakhiba matam amadi madugi matungda chingdagi mani yayoiba khudop phangkhibagi wari. Makhoi sing adubu mari liduna makha tarai. Khombana manglana dugi wafam adugi matung inna makhutta leiraba mani yayoiba khudop adubu yangkok amada haptuna mahaki ina kupa yumthak aduda phauduna numit chuppa ama thamlami. Mahakna adumna yumthakta phauriba adubu ningthaugi manai achanba amana urami. Aada yangkokta haptuna phauribasidi mani yayoiba khudopnidana. Lairaba makhoina asuk mamal tangba posak asidi mafam kadaidagi lauriba jano. Phai khanganidana. Iningthauda pau pumba tamlurage. Manai achanba aduna konung tamna chattuna pau pumba tamlami. Kalakmi hau chawba ningthau Khelendrana khudak aduda khombabu konungda kaukhatlami aduga hairami. Hayo. Nakhoida leiriba atangba mani yayoiba khudop adu mafam kadaidagino. Aduga posak adu aingonda pigadabani. Khombana khomi. Nanai aina chingda satanba chatpada napi marakta taaduna leirambani. Aduga posak asibu iningthauda pibadi. Aidi sukngamngamna. Piba tarabasu asengma mapu aduda pijagani. Khombana asumna khomba asida ningthau mahakti yamna saunginglami. Khombabu manaida phuhallami aduga hairai. Anam kalabadi chai charida hojikti. Khudop adubu nangna puthoktuna thamlamo. Aikhoi lauba soidana lakani. Asi hairaga khombabu thadokpi khirami. Khombado ana jaina khangduna mayum tamna halaklami. Mayum yawraduna magi nupida pau pumbado amuk tamlami. Maduda kabok leina hairai. Is kayada phatkijaba ningthauno yenguni. Karamba naronda amuk uhauribano khangde. Ningthaugi manadi phaglangda theli haibado adugumna. Ningthaugi mamisu saijin sayada loina thelamlagani madunani. Adubu hojik aikhoi kari tawba taribage. Posak asibu mangonda irai laina hekta piba tarabra. Khudop ase mahaki nate. Mangonda ainadi khak pikhraroi. Mahak laktuna munkhrabadi kamdauba. Soidana sulakani. Nupi aikhoi anina lotuna leirasi. Horen numidangda oina yumda halaklasi. Asumna hainaduna makhoi anido mafam amada lotuna leirami. Numidang wairam aduda ningthau Khelendra amadi mahaki khongburoi singa khombagi mayumda laklami. Matam aduda yum aduda mongyambana leiri. Ningthauna hairai. Hey angang, namana padi. Makhoidi thabak suba jaki. Kari haiba. Aina chathoklanggano. Ai soidana khudop adubu lauba lakani haiduna haikhraga. Magise aibu sidriba haidunini. Hey, nang mani yayoiba khudop aduna thamba mafamdu khangbra. Aidi khangde.
ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯣꯝꯕ ꯑꯃꯗꯤ ꯀꯕꯣꯛ ꯂꯩꯅ ꯃꯅꯤ ꯌꯥꯏ ꯑꯣꯏꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯂꯩꯄꯥꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯃꯤ꯫ ꯈꯣꯝꯕꯅ ꯐꯠꯇ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯇꯥꯈꯤꯗꯕꯒꯤ ꯃꯍꯨꯠ ꯃꯇꯤꯛ ꯂꯩꯕ ꯄꯣꯠꯁꯛ ꯑꯁꯦ ꯂꯩꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯁꯅꯨ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯅꯤꯅ ꯅꯤꯡꯊꯧꯗꯨ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯣꯡꯌꯥꯝꯕꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯉꯁꯥꯏ ꯅꯤꯡꯊꯧꯗꯨ ꯂꯥꯛꯑꯝꯃꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯨꯟꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨꯅꯦ ꯂꯩꯐꯝ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯝꯃꯤꯕ, ꯑꯗꯨꯗ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯕꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤꯕ꯫ ꯀꯕꯣꯛ ꯂꯩꯅ ꯃꯗꯨꯒꯤ ꯅꯤꯡꯊꯧꯗꯣ ꯃꯄꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯡꯊꯧꯅꯤ, ꯃꯍꯥꯛꯇ ꯁꯤꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯁꯦ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯔꯒꯅꯨ, ꯍꯌꯦꯡꯁꯦ ꯊꯕꯛꯁꯨ ꯌꯥꯝꯃꯤ, ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯨꯝꯅꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯣꯡꯌꯥꯝꯕꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯡꯒꯥꯜꯗꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯄꯒꯤ ꯃꯈꯣꯜꯗꯨ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯇꯨꯝꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯇꯞꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯗꯣꯛꯄꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯔꯝꯗꯦ, ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯜꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯃꯣꯡꯌꯥꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯦꯂꯦꯟꯗ꯭ꯔ ꯅꯤꯡꯊꯧꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯂꯒ ꯌꯨꯝꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨꯕꯨ ꯅꯝꯈꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯈꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯀꯕꯣꯛ ꯂꯩꯕꯨ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯍꯥꯠꯅꯅꯕ ꯍꯥꯏꯅ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯣꯡꯌꯥꯝꯕꯅ ꯃꯈꯣꯏꯅ ꯃꯥꯕꯨ ꯊꯤꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯦꯂꯦꯟꯗ꯭ꯔ ꯅꯤꯡꯊꯧ ꯃꯈꯣꯏꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯑꯗꯨꯃꯛꯇꯗ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯡꯌꯥꯝꯕꯅ ꯃꯃꯥꯕꯣꯛꯀꯤ ꯃꯌꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯕ ꯑꯗꯨꯗ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯄꯥꯛ ꯋꯥꯡꯃꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯀꯣꯅꯨ ꯇꯝꯄꯥꯛ ꯑꯁꯤ ꯌꯧꯔꯕ ꯃꯇꯝꯗ ꯃꯤꯑꯣꯛ ꯃꯤꯆꯥꯟ ꯐꯕꯤ ꯑꯍꯜ ꯍꯅꯨꯕꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯌꯣꯛꯄꯤꯗꯨꯅ ꯂꯩꯔꯛꯈꯤꯕ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯗꯨ ꯁꯤꯡꯂꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯣꯡꯌꯥꯝꯕꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯔꯨꯔꯒ ꯆꯂꯥꯝꯕ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯗꯥꯔꯛꯂꯤꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯣꯡꯌꯥꯝꯕ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯀꯣꯅꯨ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯣꯝꯗ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯡꯌꯥꯝꯕꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯈꯨꯠꯂꯥꯏꯗ ꯃꯄꯥꯜ ꯇꯥꯡꯗꯨꯅ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯍꯥꯠꯇꯨꯅ ꯑꯉꯝꯕ ꯁꯛꯅꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯊꯧꯗꯨ ꯅꯨꯡꯖꯥꯎ ꯑꯁꯤꯕꯨ ꯑꯣꯏꯅ ꯊꯥꯡꯒꯠꯅꯁꯤ, ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯅꯁꯤ, ꯅꯨꯡ ꯑꯁꯤꯕꯨ ꯊꯥꯡꯒꯠꯄ ꯉꯝꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯉꯝꯕ ꯁꯛꯅꯁꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯣꯡꯌꯥꯝꯕ ꯑꯗꯨꯒ ꯌꯦꯛꯅꯕꯔꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯌꯣꯏꯃꯌꯥꯏꯅ ꯊꯣꯛꯂꯛꯇꯨꯅ ꯑꯆꯧꯕ ꯅꯨꯡ ꯑꯗꯨꯕꯨ ꯊꯥꯡꯒꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯌꯣꯏꯃꯌꯥꯏꯅ ꯅꯨꯡ ꯑꯗꯨꯕꯨ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅ ꯍꯣꯠꯅꯕꯗ ꯊꯥꯡꯒꯠꯄꯗꯤ ꯂꯥꯏꯔꯗꯅ ꯃꯆꯤ ꯈꯖꯤꯛ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯉꯝꯗ꯭ꯔꯕꯗ ꯃꯣꯡꯌꯥꯝꯕꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯔꯒ ꯈꯨꯔꯨ ꯃꯄꯥ ꯐꯥꯎꯕ ꯊꯥꯡꯀꯠꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯂꯣꯏꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯣꯡꯌꯥꯝꯕꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯃꯁꯥ ꯃꯎ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯀꯧꯔꯣ, ꯑꯗꯨꯒ ꯅꯨꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯊꯥꯡꯀꯠꯍꯜꯂꯣ꯫ ꯌꯣꯏꯃꯌꯥꯏꯅ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯧꯗꯨꯅ ꯅꯨꯡ ꯑꯗꯨꯕꯨ ꯊꯥꯡꯀꯠꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯁꯨ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯣꯡꯌꯥꯝꯕꯅ ꯑꯃꯨꯛ ꯅꯨꯡ ꯑꯗꯨꯕు ꯃꯈ꯭ꯋꯥꯡ ꯃꯄꯥ ꯐꯥꯎꯕ ꯊꯥꯡꯀꯠꯂꯤ꯫ ꯃꯁꯤꯗ ꯌꯦꯡꯂꯤꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯉꯛꯅꯈ꯭ꯔꯦ꯫ ꯀꯣꯅꯨ ꯇꯝꯄꯥꯛꯀꯤ ꯅꯤꯡꯊꯧ ꯆꯂꯥꯝꯕꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯉꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯃꯣꯡꯌꯥꯝꯕꯅ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯗꯨꯕꯨ ꯂꯦꯡꯖꯨꯝ ꯃꯄꯥ ꯐꯥꯎꯕ ꯊꯥꯡꯀꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯛꯅꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯅꯟꯗꯨꯅ ꯁꯤꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯂꯥꯝꯕꯗꯤ ꯃꯣꯡꯌꯥꯝꯕꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯌꯣꯏꯃꯌꯥꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯌꯨꯝ ꯀꯣꯅꯨꯡ ꯇꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯅ ꯇꯝꯂꯔꯤꯕ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗ꯭ꯔꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫
ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯕ ꯊꯧꯗꯨ ꯅꯨꯡꯖꯥꯎ ꯑꯗꯨꯕꯨ ꯂꯦꯡꯖꯨꯝ ꯃꯄꯥ ꯐꯥꯎꯕ ꯊꯥꯡꯒꯠꯇꯨꯅ ꯂꯪꯂꯛꯏ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯣ ꯑꯆꯝꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯒꯦ ꯇꯟꯖꯥ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯃꯣꯡꯌꯥꯝꯕ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯅꯈꯨꯠꯃꯛꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯈꯨꯝꯂꯒꯅꯤ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗ꯭ꯔꯗꯨ ꯃꯤꯁꯛ ꯑꯗꯨꯕꯨ ꯎꯕꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯖꯔꯦ ꯑꯃꯗꯤ ꯑꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ ꯌꯣꯏꯃꯌꯥꯏꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯄꯟꯊꯧ ꯊꯧꯗꯨ ꯅꯨꯡꯖꯥꯎ ꯊꯥꯡꯒꯠꯄ ꯉꯝꯕ ꯃꯤꯁꯛ ꯑꯗꯣ ꯅꯨꯄꯥ ꯑꯁꯤꯅꯅꯤ ꯅꯤꯡꯊꯧ ꯈꯦꯂꯦꯟꯗ꯭ꯔꯗꯨ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯃꯁꯥ ꯃꯊꯟꯇ ꯈꯪꯖꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯣꯡꯌꯥꯝꯕꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯧꯔꯦ ꯍꯥꯏꯕꯗ ꯃꯊ꯭ꯋꯥꯏ ꯑꯗꯨꯕꯨ ꯍꯤꯡꯅꯅꯕ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯣꯡꯌꯥꯝꯕꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯅꯪꯅ ꯍꯥꯠꯈꯤꯕꯒꯨꯝ ꯉꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯑꯗꯨ ꯋꯥꯡꯅ ꯍꯥꯏꯒꯠꯇꯨꯅ ꯈꯦꯂꯦꯟꯗ꯭ꯔ ꯇꯝꯅ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯌꯣꯏꯃꯌꯥꯏꯕꯨꯁꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯍꯥꯠꯂꯕꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯣꯡꯌꯥꯝꯕꯕꯨ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯝꯃꯤ ꯃꯣꯡꯌꯥꯝꯕꯅ ꯈꯦꯕ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯆꯨꯝꯕꯇ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ